ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯜ ꯋꯥꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯨꯞ ꯃꯀꯨ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯑꯆꯠ-ꯆꯠꯇ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯌꯥꯝꯅ ꯂꯩꯇ꯭ꯔꯤꯉꯩ, ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇ꯭ꯔꯤꯉꯩ, ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯅ ꯏꯔꯣꯟꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯑꯁꯤꯅ ꯆꯦꯛꯂꯥ ꯎꯆꯦꯛ ꯑꯃꯕꯨ ꯄꯨꯊꯣꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯆꯦꯛꯂꯥ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯃꯤꯡꯕꯨꯅ ꯃꯀꯨ ꯍꯥꯏꯗꯨꯅ ꯊꯣꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯆꯦꯛꯂꯥ ꯎꯆꯦꯛ ꯑꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯄꯨꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯔꯒꯗꯤ, ꯆꯦꯛꯂꯥ ꯎꯆꯦꯛ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯔꯝꯕ ꯃꯐꯝꯗ ꯑꯀꯪꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯀꯨ ꯑꯁꯤꯕꯨ ꯁꯥꯔꯦꯗꯣ꯫ ꯍꯥꯏꯔꯤꯕ ꯃꯀꯨ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯀꯔꯝꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯐꯝꯗ ꯑꯀꯪꯕ ꯃꯐꯝ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯅꯕꯒꯤꯗꯃꯛ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯁꯤꯡꯒꯨꯝ ꯀꯌꯥꯅꯤ ꯄꯥꯏꯕ ꯌꯥꯕ ꯄꯥꯏꯔꯨꯔꯕ ꯃꯇꯨꯡ ꯀꯥꯏꯗꯣꯡꯐꯝ ꯂꯩꯇ꯭ꯔꯕꯗ ꯃꯀꯨ ꯑꯗꯨ ꯍꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯌꯥꯈꯤꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯏꯊꯣꯡ ꯐꯥꯠꯂꯒ ꯏꯁꯤꯡ ꯑꯁꯦ ꯆꯨꯝꯊꯗ꯭ꯔꯕꯗꯤ ꯀꯪꯕ ꯀꯧꯕ ꯅꯥꯏꯔꯔꯣꯏ, ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯏꯊꯣꯡ ꯐꯥꯠꯂꯦ꯫ ꯏꯁꯤꯡ ꯑꯗꯣ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯣꯛꯂꯕꯗ ꯍꯧꯖꯤꯛꯇꯤ ꯃꯀꯨ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯀꯨ ꯑꯗꯣ ꯊꯥꯗꯣꯔꯛꯄꯗꯒꯤꯗꯤ ꯃꯀꯨ ꯑꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯁꯨꯝ ꯄꯥꯏꯔꯛꯄꯗ ꯆꯤꯡꯒꯤ ꯁꯛꯇꯝ, ꯆꯤꯡꯒꯤ ꯖꯒꯥ ꯈꯔꯗꯗꯤ ꯑꯀꯪꯕ ꯊꯦꯡꯅꯔꯦꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯑꯀꯪꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯕꯒꯤ ꯋꯥꯠꯂꯗꯨꯅ ꯆꯕꯦꯠ ꯅꯦꯠꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡ ꯇꯥꯏꯕꯪ ꯁꯤꯟꯊꯥꯒꯤꯗꯃꯛ ꯈꯣꯌꯨꯝ ꯑꯣꯏꯕ ꯃꯍꯥꯛꯅ ꯄꯥꯎꯖꯦꯜꯂꯛꯄꯅꯤ꯫ ꯄꯥꯈꯣꯜꯂꯣꯏ ꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯑꯃꯨꯛ ꯇꯟꯅ ꯄꯥꯏꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨꯅ ꯈꯪꯂꯦ, ꯍꯧꯖꯤꯛꯇꯤ ꯑꯀꯪꯕ ꯃꯐꯝ ꯂꯩꯔꯤ꯫ ꯃꯀꯨ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯔꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯀꯥꯏꯗꯣꯡꯐꯝ ꯑꯃꯗ ꯅꯦꯠꯂꯨꯔꯦ ꯍꯥꯏꯕꯁꯦ ꯇꯥꯛꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯔꯛꯂꯒꯅꯤ ꯍꯥꯏꯕꯁꯦ ꯈꯣꯌꯨꯝ ꯑꯣꯏꯕ ꯑꯗꯨꯅ ꯈꯪꯈ꯭ꯔꯦ꯫ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯑꯣꯏꯕ ꯀꯌꯥ ꯈꯣꯌꯨꯝ ꯂꯥꯏꯅ ꯁꯦꯝꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯆꯥꯛꯁꯨ ꯐꯧꯗ ꯄꯥꯜꯂꯝꯃꯤ꯫ ꯃꯈꯣꯏꯗ ꯐꯧ ꯍꯥꯏꯕꯗꯨꯃ ꯂꯩꯔꯝꯗꯦ, ꯆꯥꯛ ꯆꯗꯨꯝ ꯄꯥꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯐꯤꯔꯣꯟꯁꯨ ꯂꯁꯤꯡꯗ ꯃꯇꯨꯝ ꯑꯗꯨꯃꯛ ꯄꯥꯜꯂꯤꯕꯅꯤ꯫ ꯁꯦꯠꯅ ꯏꯅꯅꯕ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯅꯣꯡꯉꯥꯟꯕꯒ ꯆꯥꯕ, ꯑꯃꯨꯛ ꯇꯨꯝꯕ, ꯅꯨꯃꯤꯠ ꯇꯥꯕꯒꯤ ꯑꯃꯨꯛ ꯆꯥꯕ, ꯑꯃꯨꯛ ꯇꯨꯝꯕ, ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯀꯨꯕꯨ ꯄꯨꯊꯣꯛꯂꯤꯕ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯤꯕꯅꯤ꯫ ꯈꯣꯌꯨꯝ ꯂꯥꯏ ꯑꯁꯤꯗꯤ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡꯕꯨ ꯋꯥꯔꯒꯇ ꯍꯔꯥꯎꯔꯤꯕ, ꯃꯈꯣꯏꯕꯨ ꯑꯣꯠ ꯅꯩꯔꯒꯇ ꯅꯨꯡꯉꯥꯏꯔꯤꯕ ꯈꯣꯌꯨꯝ ꯐꯠꯇꯕ ꯂꯥꯏꯅꯤꯗꯣ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯈꯣꯏꯅ ꯁꯨꯒꯅꯤ ꯅꯣꯝꯒꯅꯤ ꯈꯪꯗꯕ ꯃꯈꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯦꯔꯣꯏ ꯍꯦꯔꯥꯎ ꯀꯥꯅ ꯆꯥꯕꯒ ꯇꯨꯝꯕꯒ ꯂꯩꯕ ꯑꯁꯦ ꯎꯕꯗ ꯃꯀꯨꯕꯨ ꯄꯨꯊꯣꯛꯂꯤꯕ ꯆꯤꯉꯨ ꯂꯥꯏ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯈꯣꯏꯗꯧ ꯊꯤꯠꯂꯤ꯫ ꯀꯔꯤ ꯐꯠꯇ ꯂꯧꯁꯤꯡ ꯏꯟꯁꯤꯜꯂꯒ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯋꯥꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯕꯗ ꯍꯧꯖꯤꯛꯇꯤ ꯆꯤꯉꯨ ꯂꯥꯏ ꯑꯣꯏꯕ ꯑꯗꯨꯅ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡ ꯑꯗꯨꯗ ꯃꯀꯨꯗ ꯄꯥꯎꯖꯦꯜ ꯑꯃꯕꯨ ꯊꯥꯔꯛꯂꯤ, ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯆꯥꯔꯤꯕ ꯆꯥꯛꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅꯕꯨ ꯀꯜꯂꯤ, ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯕꯨ ꯈꯔ ꯄꯦꯠꯊꯣꯛꯅꯕ ꯁꯥꯏꯕꯗ ꯅꯨꯡꯉꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯃꯩꯗ ꯐꯨꯠꯇꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯕꯣꯏꯔꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯄꯪꯕ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡ ꯑꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯐꯨꯗ ꯍꯥꯞꯇꯨꯅ ꯐꯨꯠꯇꯣꯛꯂꯒ ꯆꯥꯔꯝꯃꯤ꯫ ꯍꯥꯎꯕꯕꯨꯗꯤ ꯌꯥꯝꯅ ꯍꯥꯎꯔꯤ, ꯇꯧꯕꯇꯕꯨ ꯃꯗꯨꯕꯨ ꯎꯕꯗ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯃꯗꯤ ꯆꯤꯟꯖꯥꯛꯄꯨ ꯄꯤꯔꯤꯕ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯗ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯗꯨꯝ ꯄꯥꯜꯍꯟꯗꯨꯅ ꯀꯔꯤꯃꯠꯇ ꯁꯨꯗꯅ ꯄꯤꯖꯕ ꯑꯁꯤꯗ ꯅꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯅꯈꯣꯏꯅ ꯌꯥꯝꯅ ꯐꯨꯠꯅꯤꯡꯂꯕꯗꯤ ꯆꯦꯡꯗꯒꯤ ꯑꯣꯏꯅ ꯐꯨꯠꯆꯔꯣ ꯍꯥꯏꯗꯨꯅ ꯆꯗꯨꯝ ꯄꯥꯜꯂꯝꯕꯗꯣ ꯆꯦꯡ ꯑꯣꯏꯅ ꯄꯥꯜꯍꯟꯗꯨꯅ ꯐꯨꯠꯂꯒ ꯄꯤꯖꯔꯤ꯫ ꯐꯨꯠꯇ꯭ꯔꯕꯗꯤ ꯆꯥꯕꯗ ꯍꯥꯎꯇ꯭ꯔꯦ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯀꯨꯕꯨ ꯄꯨꯊꯣꯛꯂꯤꯕ ꯆꯤꯉꯨ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨꯗꯤ ꯍꯔꯥꯎꯈꯤꯕꯅ ꯂꯣꯏꯔꯦ꯫
ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡ ꯑꯗꯨꯅ ꯆꯦꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯐꯨꯠꯇꯣꯛꯂꯝꯃꯤ꯫ ꯆꯦꯡ ꯑꯗꯨꯅ ꯌꯥꯝꯅ ꯍꯥꯎꯅ ꯐꯨꯠꯇꯣꯛꯂꯒ ꯎꯏ ꯎꯏ ꯂꯥꯎꯅ ꯆꯥꯕꯗꯨ ꯎꯔꯒ ꯐꯧ ꯆꯦꯡ ꯄꯨꯊꯣꯛꯂꯤꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯄꯨꯊꯣꯛꯂꯤꯕ ꯆꯤꯡꯉꯨ ꯈꯨꯌꯨꯝ ꯂꯥꯏ ꯑꯗꯨꯅ ꯅꯈꯣꯏꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯥꯜꯂꯦ, ꯑꯩꯈꯣꯏꯕꯨ ꯈꯨꯔꯨꯝꯂꯛꯀꯗ꯭ꯔꯥ ꯑꯃꯗꯤ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇꯕꯗꯣ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯑꯗꯨꯝ ꯑꯍꯩ ꯑꯄꯥ ꯁꯥꯗꯨꯅ ꯐꯨꯠꯇꯣꯛꯂꯒ ꯍꯦꯟꯅ ꯍꯥꯎꯕ ꯑꯃꯗ ꯑꯣꯟꯊꯣꯛꯂꯒ ꯆꯥꯔꯕꯅꯤꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯦꯡꯗꯣ ꯐꯧꯗꯒꯤ ꯑꯣꯏꯔꯛꯏ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯦꯡ ꯑꯗꯨꯕꯨ ꯃꯀꯨ ꯄꯥꯜꯍꯟꯈ꯭ꯔꯦ, ꯍꯥꯏꯕꯗꯤ ꯐꯧ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯁꯨ ꯑꯗꯨꯃꯉꯥꯏ, ꯐꯧꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯃꯀꯨ ꯈꯣꯛꯅꯅꯕ ꯁꯨꯒꯥꯏꯗꯨꯅ ꯑꯃꯗꯤ ꯆꯀ꯭ꯔꯤꯗ ꯇꯛꯈꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯗꯨꯃꯛ ꯃꯀꯨ ꯈꯣꯛꯂꯒ ꯊꯣꯡꯗꯨꯅ ꯍꯥꯎꯅ ꯆꯥꯊꯣꯛꯂꯤ꯫ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯒꯤ ꯃꯑꯣꯡ ꯃꯊꯪ ꯃꯊꯪ ꯍꯩꯔꯛꯂꯦꯗꯣ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡ ꯑꯗꯣ ꯂꯧꯎ ꯁꯤꯡꯎꯕ ꯍꯩꯒꯠꯂꯛꯂꯤ, ꯐꯤꯁꯥ ꯂꯣꯟꯁꯥ ꯍꯩꯒꯠꯂꯛꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯆꯤꯡꯉꯨ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯂꯥꯠꯄꯤꯔꯛꯇꯕ, ꯃꯈꯣꯏꯕꯨ ꯊꯑꯣꯏꯕꯤꯔꯛꯇꯕ, ꯅꯈꯣꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯔꯛꯈꯤꯕ ꯑꯁꯤꯗ ꯆꯤꯡꯉꯨ ꯂꯥꯏ, ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯗꯤ ꯆꯤꯟꯖꯥꯛꯄꯨ ꯄꯨꯊꯣꯛꯈꯤꯕ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇ ꯃꯈꯣꯏ ꯆꯤꯡꯉꯨ ꯂꯥꯏꯁꯤꯡ ꯑꯃꯗꯤ ꯐꯤꯔꯣꯟ ꯑꯃꯗꯤ ꯆꯤꯟꯖꯥꯛꯄꯨ ꯄꯤꯔꯤꯕ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯅꯤꯡꯂꯛꯅꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯛꯅꯕ, ꯃꯈꯣꯏꯕꯨ ꯀꯤꯅꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯌꯥꯠꯂꯦꯗꯣ꯫ ꯊꯧꯔꯥꯡ ꯀꯌꯥ ꯌꯥꯠꯂꯤ, ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯃꯃꯩꯊꯪꯗ ꯃꯀꯨ ꯀꯧꯕ ꯆꯦꯛꯂꯥꯕꯨ ꯄꯨꯊꯣꯛꯈꯤꯕ ꯆꯤꯡꯉꯨ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯅ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯤ, ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇꯪ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯁꯨꯏ ꯏꯁꯤꯠꯂꯔꯣꯏ꯫ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯏ ꯁꯥꯕꯤꯔꯛꯏ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯂꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯐꯠꯇ ꯂꯧꯁꯤꯡ ꯇꯥꯛꯅꯔꯤ꯫ ꯆꯤꯡꯉꯨ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯕꯗ ꯃꯀꯨꯕꯨ ꯄꯨꯊꯣꯛꯈꯤꯕ ꯐꯠꯇꯕ ꯆꯤꯡꯉꯨ ꯂꯥꯏ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯃꯈꯣꯏꯒꯤ ꯂꯣꯛꯀꯗꯧꯔꯤꯕ ꯐꯧꯊꯣꯛꯁꯤꯡ ꯑꯁꯦ ꯍꯟꯊꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯑꯃꯠꯇ ꯆꯥꯗꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛ ꯑꯗꯨꯗ ꯌꯥꯝꯂꯕ ꯎꯆꯤ ꯁꯪꯄꯥꯏ ꯁꯪꯄꯥꯏ ꯊꯥꯗꯣꯛꯇꯨꯅ ꯎꯆꯤꯁꯤꯡ ꯑꯗꯨꯅ ꯐꯧꯁꯤꯡ ꯑꯗꯨꯕꯨ ꯆꯤꯛꯊꯠꯇꯨꯅ ꯃꯥꯡꯍꯟꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯈꯣꯏꯅ ꯐꯧ ꯂꯣꯛꯂꯔꯣꯏ, ꯐꯧ ꯂꯣꯛꯇ꯭ꯔꯕꯗꯤ ꯆꯦꯡꯁꯨ ꯂꯥꯛꯂꯔꯣꯏ, ꯆꯦꯡ ꯂꯥꯛꯇ꯭ꯔꯕꯗꯤ ꯆꯥꯛꯁꯨ ꯂꯩꯔꯔꯣꯏ, ꯆꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯆꯥꯔꯔꯣꯏ, ꯆꯥꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯔꯒꯗꯕꯅꯤ꯫ ꯁꯤꯕꯃꯛ ꯁꯤꯔꯕꯁꯨ ꯉꯥꯎꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯈꯣꯌꯨꯝ ꯂꯥꯏ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯉꯨ ꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯍꯣꯌꯥꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯦ ꯃꯀꯨ ꯑꯗꯨꯕꯨ ꯁꯥꯔꯤꯕ ꯆꯤꯡꯉꯨ ꯂꯥꯏ ꯑꯗꯨꯒꯤ ꯂꯦꯡꯕꯥꯟꯗ ꯇꯣꯡꯂꯤꯕ ꯃꯀꯨ ꯑꯗꯨꯅꯗꯤ ꯂꯣꯏꯅꯃꯛ ꯇꯥꯔꯕꯅꯤ꯫ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯈꯣꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯕꯗꯣ ꯃꯍꯥꯛꯅ ꯌꯦꯡꯕ ꯄꯥꯝꯗꯕꯗꯒꯤ ꯆꯦꯛꯂꯥ ꯃꯀꯨ ꯑꯗꯣ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯤꯡꯉꯨ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯊꯪꯒꯤ ꯆꯍꯤꯗ ꯆꯥꯛꯊꯣꯛ ꯐꯧꯊꯣꯛ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯀꯌా ꯇꯧꯔꯛꯀꯗꯧꯔꯤ꯫ ꯐꯧꯁꯤꯡ ꯑꯗꯨꯕꯨ ꯆꯤꯛꯊꯠꯅꯕ ꯌꯥꯝꯂꯕ ꯎꯆꯤ ꯀꯌꯥ ꯊꯥꯗꯣꯔꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯗ ꯃꯀꯨ ꯆꯦꯛꯂꯥꯅ ꯇꯝꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯇꯥꯅꯔꯦꯗꯣ꯫ ꯑꯗꯨꯝꯅ ꯋꯥꯇꯥꯅꯔꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯀ꯭ꯋꯥꯛ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯗ ꯂꯧꯁꯤꯡ ꯇꯥꯛꯄꯤꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯤꯡꯉꯨ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯂꯧꯕꯨꯛꯇ ꯎꯆꯤ ꯁꯪꯄꯥꯏ ꯁꯪꯄꯥꯏ ꯍꯩꯗꯣꯔꯛꯂꯕꯗꯤ ꯅꯈꯣꯏꯅ ꯑꯃꯨꯛ ꯌꯥꯝꯂꯕ ꯍꯧꯗꯣꯡ ꯁꯪꯄꯥꯏ ꯁꯪꯄꯥꯏ ꯍꯩꯗꯣꯛꯇꯨꯅ ꯎꯆꯤꯁꯤꯡ ꯑꯗꯨꯕꯨ ꯍꯜꯍꯟꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯎꯆꯤ ꯑꯃꯠꯇꯅ ꯐꯧ ꯁꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯧꯗꯣꯡ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯟꯗꯨꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯤꯡꯉꯨ ꯈꯨꯌꯨꯝ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯌꯥꯝꯂꯕ ꯎꯆꯤ ꯀꯌా ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡ ꯑꯗꯨꯅ ꯊꯥꯔꯤꯕ ꯃꯍꯩ ꯃꯔꯣꯡ ꯐꯧꯁꯤꯡ ꯑꯗꯨꯗ ꯊꯥꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯊꯥꯖꯤꯜꯂꯛꯄꯒ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡꯅ ꯊꯝꯂꯤꯕ ꯍꯧꯗꯣꯡꯁꯤꯡ ꯑꯗꯣ ꯁꯪꯄꯥꯏ ꯁꯪꯄꯥꯏ ꯍꯩꯗꯣꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯧꯗꯣꯡꯁꯤꯡ ꯑꯗꯨꯅ ꯎꯆꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯗꯨꯅ ꯆꯥꯔꯕꯅꯤꯅ ꯐꯧꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯁꯣꯛꯇ꯭ꯔꯦ꯫ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡꯒꯤ ꯂꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯗꯤ ꯑꯉꯛꯄ ꯐꯪꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯀꯌꯥ ꯌꯥꯝꯅ ꯁꯤꯡꯕ ꯍꯦꯜꯂꯗꯅ ꯐꯩ,
ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯃꯈꯥ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯈꯟꯅꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯀꯨ ꯁꯥꯈꯤꯕ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨꯅ ꯀꯔꯤ ꯃꯈꯥ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯅꯔꯤ, ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯅ ꯃꯊꯪ ꯂꯣꯛꯂꯛꯀꯗꯧꯔꯤꯕ ꯐꯧꯁꯤꯡ ꯑꯗꯣ ꯐꯧꯊꯣꯛ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯐꯧꯕꯤ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯐꯧꯗꯣ ꯃꯦꯔꯨꯛ ꯑꯃꯃꯝ ꯈꯛꯇꯃꯛ ꯊꯣꯛꯍꯟꯁꯤ꯫ ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯆꯥꯕ ꯀꯣꯟꯅꯔꯔꯣꯏ꯫ ꯆꯥꯕ ꯀꯣꯟꯅꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯋꯥꯕ ꯇꯥꯔꯒꯅꯤ, ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯕꯨ ꯂꯥꯠꯅꯔꯛꯀꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯎ ꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏꯅ ꯐꯧꯁꯤꯡ ꯑꯁꯦ ꯃꯨꯜꯂꯒ ꯈꯥꯎꯗꯨꯅ ꯌꯩꯔꯛꯄ ꯃꯇꯝꯗ ꯁꯨꯞꯅꯒꯤ ꯐꯧꯕꯤ ꯑꯃꯃꯨꯛ ꯍꯥꯏꯕꯗ ꯃꯦꯔꯨꯛ ꯑꯃꯃꯝ ꯈꯛꯇꯃꯛ ꯊꯣꯛꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯧ ꯃꯨꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯃꯀꯨ ꯆꯦꯛꯂꯥ ꯑꯗꯨꯕꯨ ꯁꯥꯔꯤꯕ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨꯒꯤ ꯂꯦꯡꯕꯥꯟꯗ ꯇꯣꯡꯗꯨꯅ ꯇꯥꯔꯤꯕ ꯃꯀꯨ ꯑꯗꯨꯅꯗꯤ ꯂꯣꯏꯅꯃꯛ ꯈꯪꯍꯧꯔꯕꯅꯤꯅ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯇꯝꯂꯔꯤ꯫ ꯅꯈꯣꯏꯅ ꯐꯧ ꯑꯁꯦ ꯈꯥꯎꯗꯨꯅ ꯌꯩꯕ ꯃꯇꯝꯗ ꯐꯧꯕꯤ ꯑꯃꯨꯛ ꯍꯥꯏꯕꯗ ꯁꯨꯞꯅꯒꯤ ꯃꯦꯔꯨꯛ ꯑꯃꯃꯝ ꯈꯛꯇꯃꯛ ꯊꯣꯛꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯟꯖꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ? ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯐꯧꯁꯤꯡ ꯑꯁꯤ ꯐꯧꯕꯤ ꯑꯃꯃꯨꯛ ꯍꯥꯏꯕꯗ ꯃꯦꯔꯨꯛ ꯑꯃꯃꯝ ꯈꯛꯇꯃꯛ ꯊꯣꯛꯂꯕꯗꯤ ꯆꯥꯕꯁꯨ ꯀꯣꯟꯅꯔꯔꯣই꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯈꯟꯅꯔꯤꯉꯩ ꯑꯀꯣꯏꯕꯗ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯄꯥꯎꯇꯥꯛ ꯑꯗꯣ ꯇꯥꯛꯅꯔꯤ꯫ ꯆꯤꯡꯎ ꯑꯣꯏꯕ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯐꯧꯕꯤ ꯑꯃꯨꯛ ꯍꯥꯏꯕꯗ ꯃꯦꯔꯨꯛ ꯑꯃꯃꯝ ꯈꯛꯇꯃꯛ ꯊꯣꯛꯍꯜꯂꯁꯤ ꯋꯥꯔꯦꯞꯅꯈ꯭ꯔꯕꯅꯤꯅ ꯅꯈꯣꯏꯅ ꯐꯧ ꯄꯥꯝꯕꯤ ꯑꯍꯨꯝ ꯈꯛꯇꯃꯛ ꯄꯥꯏꯔꯒ ꯐꯧꯕꯤ ꯁꯥꯗꯨꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯐꯧ ꯄꯥꯝꯕꯤ ꯑꯍꯨꯝꯅ ꯃꯦꯔꯨꯛ ꯑꯃꯃꯝ ꯊꯣꯛꯂꯕꯗꯤ ꯀꯌꯥ ꯌꯥꯝꯅ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯗꯣ ꯈꯟꯖꯔꯣ꯫ ꯀ꯭ꯋꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯅ ꯆꯨꯝꯂꯒꯅꯤ ꯈꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯧꯔꯛꯀꯗꯕꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯐꯧ ꯃꯨꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯐꯧ ꯑꯗꯣ ꯈꯥꯎꯔꯤ꯫ ꯌꯩꯕꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯆꯤꯡꯎ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯐꯧꯕꯤ ꯑꯃꯨꯛ ꯍꯥꯏꯕꯗ ꯃꯦꯔꯨꯛ ꯑꯃꯃꯝ ꯈꯛꯇꯃꯛ ꯊꯣꯛꯂꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯥꯎꯊꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯂꯩꯔꯤꯕ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡ ꯑꯗꯨꯅ ꯐꯧ ꯄꯥꯝꯕꯤ ꯑꯍꯨꯝ ꯄꯥꯏꯈꯠꯇꯨꯅ ꯐꯧꯕꯤ ꯁꯥꯗꯨꯅ ꯍꯩꯊꯔꯛꯄꯗꯗꯤ ꯐꯧ ꯃꯦꯔꯨꯛ ꯑꯃꯃꯝ ꯊꯣꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯐꯧ ꯄꯥꯝꯕꯤ ꯑꯍꯨꯝꯅ ꯃꯦꯔꯨꯛ ꯑꯃꯃꯝ ꯊꯣꯛꯂꯕꯅꯤನ ꯌꯥꯝꯂꯕ ꯐꯧꯁꯤꯡ ꯑꯗꯨꯒꯤꯗꯤ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯐꯧꯒꯤ ꯆꯤꯡ ꯀꯌꯥ ꯁꯦꯝꯈ꯭ꯔꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯆꯤꯡꯎ ꯂꯥꯏꯁꯤꯡ ꯑꯗꯣ ꯉꯛꯄꯗ ꯊꯦꯡꯈ꯭ꯔꯤ꯫ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯡꯕꯀꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯒꯠꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯤꯡꯕ ꯑꯃꯗꯤ ꯃꯈꯣꯏꯗꯒꯤ ꯍꯥꯏꯕꯗꯤ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯕꯁꯤꯡ ꯑꯁꯤꯗꯒꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯅ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯂꯤꯊꯣꯛꯇꯨꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯌꯥꯝꯂꯕ ꯆꯥꯛꯊꯣꯛ ꯐꯣꯛꯇꯣꯛ ꯍꯦꯟꯗꯣꯛꯄꯗ ꯅꯠꯇꯅ ꯆꯥꯗꯥ ꯅꯧꯗꯥ ꯀꯌꯥ ꯃꯊꯪ ꯁꯟꯗꯣꯔꯛꯇꯨꯅ ꯇꯥꯏꯕꯪ ꯈꯨꯜꯂꯤꯡꯂꯛꯄ ꯑꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯇꯧꯕꯇꯕꯨ ꯃꯇꯝ ꯑꯗꯨꯗ ꯂꯩꯕ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡꯗꯤ ꯆꯍꯤ 10 ꯄꯨꯟꯁꯤꯔꯒ ꯍꯦꯛꯇꯃꯛ ꯁꯤꯕ, ꯆꯍꯤ 5 ꯄꯨꯟꯁꯤꯔꯒ ꯍꯦꯛꯇꯃꯛ ꯁꯤꯕ, ꯄꯪꯁꯤꯗ ꯁꯤꯕ ꯇꯧꯔꯝꯕꯣꯏꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯕꯁꯤꯡ ꯑꯗꯨꯅ ꯀꯣꯛꯊꯣꯛꯄꯤꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯍꯥꯏꯕꯗꯤ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯄꯤꯕ ꯑꯋꯥꯕ ꯀꯌꯥꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯃꯥꯌꯣꯛꯅꯕ ꯉꯝꯕ ꯑꯁꯤꯒꯤꯗꯃꯛ ꯃꯅꯥ ꯑꯣꯏꯅ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯄꯤꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯃꯣꯔꯒꯤ ꯈꯨꯕꯝ ꯄꯤꯅꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅꯃꯛ ꯀꯧꯈꯠꯂꯤ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯥꯒꯤ ꯄꯨꯟꯁꯤ ꯄꯤꯔꯒꯦ, ꯑꯃꯣꯔꯒꯤ ꯈꯨꯕꯝ ꯄꯤꯕꯅ ꯄꯤꯕ, ꯄꯨꯟꯁꯤ ꯄꯤꯕꯅ ꯄꯤꯕ ꯇꯧꯔꯒꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯄꯥꯎꯖꯦꯜ ꯄꯤꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯀꯅꯥꯒꯤ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯂꯥꯛꯂꯤ꯫ ꯍꯨꯏ ꯍꯧꯗꯣꯡ ꯁꯟ ꯏꯔꯣꯏ ꯄꯨꯝꯅꯃꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯆꯍꯤꯗꯣ ꯑꯁꯨꯝ ꯄꯤꯅꯈ꯭ꯔꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯆꯠꯂꯨꯔꯒ ꯀꯔꯤꯕꯨ ꯇꯧꯔꯒꯕꯅꯣ? ꯁꯥ ꯁꯟ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯂꯦꯡꯉꯝꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯂꯒ
ꯋꯥꯅ ꯉꯥꯏꯒꯗꯕꯒꯤ ꯁꯔꯨꯛ ꯆꯥꯛ ꯇꯨꯝ ꯍꯥꯎꯅ ꯆꯥꯊꯣꯛꯂꯒ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯣꯛꯂꯒ ꯍꯣꯔꯦꯟ ꯏꯪꯅ ꯆꯠꯄꯅ ꯐꯩ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯊꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯌꯨꯝꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯊꯪ ꯄꯨꯟꯁꯤꯔꯣꯟ ꯄꯤꯈꯤꯕꯗ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤ ꯃꯌꯥꯝ ꯑꯃ ꯂꯦꯝꯍꯧꯔꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤ ꯃꯌꯥꯝ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯖꯤꯕ ꯈꯔꯗ ꯄꯤꯊꯣꯛꯂꯒꯅꯤ꯫ ꯑꯗꯨꯅ ꯖꯤꯕꯁꯤꯡ ꯋꯥꯠꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯄꯤꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯅꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯂꯥꯎꯊꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯀꯟꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯆꯥꯛꯈꯣꯝꯁꯤꯗ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯨꯛꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯊꯪ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯄꯤꯊꯣꯛꯈ꯭ꯔꯕꯗ ꯂꯦꯝꯍꯧꯔꯤꯕ ꯌꯥꯝꯂꯕ ꯄꯨꯟꯁꯤꯁꯤꯡ ꯑꯗꯣ ꯀꯅꯥꯗ ꯄꯤꯁꯤꯒꯦ? ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯨ ꯂꯥꯛꯇ꯭ꯔꯦ, ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯣꯌꯨꯝ ꯂꯩꯌꯥꯝꯁꯤꯡ ꯑꯗꯣ ꯋꯥ ꯇꯥꯅꯔꯤ꯫ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯀꯝꯗꯧꯅꯤ ꯍꯥꯏꯗꯨꯅ ꯏꯀꯣꯟ ꯀꯣꯝꯗ ꯂꯩꯔꯤꯕ ꯀ꯭ꯋꯥꯛ ꯑꯃꯗꯤ ꯃꯀꯨ, ꯂꯤꯟ ꯃꯈꯣꯏ ꯑꯍꯨꯝꯗ ꯂꯦꯝꯍꯧꯔꯤꯕ ꯁꯥꯡꯂꯕ ꯌꯥꯝꯂꯕ ꯄꯨꯟꯁꯤꯁꯤꯡ ꯑꯁꯦ ꯅꯈꯣꯏꯗ ꯐꯪꯖꯔꯨ꯫ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤꯁꯤꯡ ꯑꯁꯤꯕꯨ ꯐꯪꯂꯕꯗꯤ ꯅꯈꯣꯏꯁꯦ ꯑꯣꯃꯣꯔ ꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛꯁꯤꯡ ꯑꯁꯤꯅ ꯍꯦꯛ ꯁꯨꯔꯛꯄꯒ ꯅꯈꯣꯏꯒꯤ ꯅꯁꯥꯁꯦ ꯅꯇꯨ ꯅꯃꯥꯟ ꯁꯤꯟꯗꯨꯅ ꯃꯀꯨ ꯍꯨꯗꯨꯅ ꯑꯃꯨꯛ ꯅꯍꯥ ꯑꯣꯟꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯤꯟ, ꯀ꯭ꯋꯥꯛ, ꯃꯀꯨ, ꯍꯨꯏ, ꯁꯟ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯦ ꯌꯥꯝꯂꯕ ꯄꯨꯟꯁꯤꯁꯤꯡ ꯐꯪꯂꯗꯨꯅ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡ ꯑꯗꯣ ꯃꯈꯨꯠ ꯑꯗꯣ ꯂꯦꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯟꯗꯤ ꯑꯃꯠꯇ ꯅꯤꯡꯍꯧꯖꯩ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯎ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯅꯈꯣꯏꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯊꯦꯡꯅ ꯂꯥꯛꯂꯤꯕꯅꯣ? ꯅꯈꯣꯏꯗ ꯄꯤꯅꯤꯡꯉꯥꯏ ꯄꯨꯟꯁꯤꯔꯣꯟ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯄꯤꯊꯣꯛꯈ꯭ꯔꯦ, ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯄꯤꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯆꯤꯡꯎ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡ ꯑꯗꯣ ꯃꯃꯥꯏ ꯍꯦꯛ ꯂꯩꯈꯤꯕꯒ ꯇꯥꯎꯕ ꯍꯨꯏ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯇꯥꯎꯕ ꯍꯨꯏꯅ ꯍꯦꯛ ꯆꯦꯟꯁꯤꯜꯂꯛꯂꯒ ꯆꯤꯡꯎ ꯂꯥꯏꯁꯤꯡ ꯑꯗꯨꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ, ꯑꯩꯗꯤ ꯄꯨꯟꯁꯤ ꯁꯥꯡꯕꯁꯦ ꯄꯥꯝꯖꯗꯦ, ꯍꯨꯏ ꯑꯣꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯁꯤꯗ ꯄꯤꯊꯣꯛꯆꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯇꯪꯈꯥꯏ ꯑꯃ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡꯗ ꯄꯤꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯒꯗꯕ ꯄꯨꯟꯁꯤ ꯇꯪꯈꯥꯏ ꯑꯃ ꯄꯤꯊꯣꯛꯂꯕꯅꯤꯅ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯣ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯍꯨꯏꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯃꯍꯥꯛꯅ ꯍꯦꯛ ꯆꯥꯎꯔꯛꯄꯒ ꯍꯨꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯧꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯅꯃꯨ ꯇꯥꯏꯕꯪꯗ ꯁꯥꯞ ꯇꯧꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯀꯨ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯃꯀꯨ ꯑꯗꯨꯅꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯁꯥꯡꯉꯤ, ꯃꯔꯝ ꯑꯗꯨꯅ ꯎꯆꯦꯛ ꯑꯣꯏꯅ ꯃꯤꯠꯀꯥꯁꯦ ꯏꯂꯥꯎ ꯂꯥꯎꯅ ꯃꯥꯏ ꯏꯄꯥꯛ ꯄꯥꯛꯅ ꯂꯩꯕꯁꯦ ꯑꯩꯗꯤ ꯄꯥꯝꯖꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯇꯪꯈꯥꯏ ꯑꯃ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡꯗ ꯄꯤꯔꯕꯅꯤ꯫ ꯑꯗꯨꯒ ꯇꯥꯎꯕ ꯍꯨꯏꯅ ꯍꯥꯏꯈꯤꯕꯒꯨꯝ ꯑꯩꯅ ꯄꯤꯈꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯗꯣ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯈꯣꯏꯁꯨ ꯃꯃꯤꯠ ꯃꯅꯥ ꯆꯣꯠꯄ, ꯃꯃꯤꯠ ꯂꯥꯎꯕ ꯇꯧꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯃꯛ ꯇꯧꯗꯨꯅ ꯑꯋꯥꯕ ꯈꯔ ꯅꯪꯁꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯀꯨ ꯑꯗꯨꯁꯨ ꯄꯥꯏꯈ꯭ꯔꯦ꯫ ꯃꯊꯪꯗ ꯑꯇꯩ ꯁꯟ ꯑꯃꯗꯤ ꯑꯇꯩ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯁꯟꯅꯁꯨ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯇꯪꯈꯥꯏ ꯑꯃ ꯄꯤꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡ, ꯑꯩꯅ ꯄꯤꯈꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯁꯦ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯈꯣꯏꯗꯁꯨ ꯑꯩꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯍꯥꯏꯕꯗꯤ ꯁꯝꯄꯣꯠ ꯈꯣꯏꯕꯒꯤ ꯂꯥꯡꯒꯣꯜ ꯊꯥꯡꯒꯠꯂꯒ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯗ ꯍꯨꯃꯥꯡ ꯖꯤ ꯀꯥꯡꯕ ꯃꯈꯩ ꯑꯩꯅ ꯁꯝꯄꯣꯠ ꯈꯣꯏꯕꯗ ꯋꯥꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯏꯁꯨ ꯑꯩꯒꯤ ꯆꯍꯤ ꯂꯥꯟꯐꯝ ꯑꯗꯣ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯈꯣꯏꯁꯨ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯑꯣꯏꯁꯅꯨ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯆꯍꯤ ꯈꯔ ꯄꯤꯔꯝꯕꯗꯒꯤꯗꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯆꯍꯤ 109 ꯁꯨꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯎ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯐꯔꯦ, ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯈꯖꯤꯛ ꯄꯤꯔꯝꯕꯗꯒꯤ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯅꯈꯣꯏꯒꯤ ꯆꯍꯤ ꯑꯁꯦ ꯆꯍꯤ 109 ꯁꯨꯈ꯭ꯔꯤ꯫ ꯍꯥꯏꯔꯤꯕ ꯆꯍꯤ 109 ꯑꯁꯦ ꯅꯈꯣꯏꯅ ꯄꯨꯟꯁꯤꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯌꯥꯏꯐ ꯅꯨꯡꯉꯥꯏꯅ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯤꯡꯎ ꯂꯥꯏ ꯑꯗꯨꯅ ꯅꯃꯨ ꯇꯥꯏꯕꯪ ꯑꯗꯨꯕꯨ ꯊꯥꯗꯣꯔꯛꯈꯤ꯫ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯗ ꯄꯨꯟꯁꯤ ꯄꯤꯔꯛꯈꯤꯕ ꯍꯨꯏ, ꯁꯟ ꯑꯃꯗꯤ ꯑꯇꯩ ꯖꯤꯕꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡ ꯑꯗꯣ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯌꯦ꯫
wari asi matang aswaida loisinjari aina wari asi pathokchaba matamda soikilan khiba khibik tabiri punamakna pukchel chauna ngakbigani mayambu aroibada amuka hana khurumjari.